Maru oiba pau June tara nipanda ngamkhai kanana bahonabada lekhidaba singi mafamda amuko amadi UCM na sinduna krikrupata miyamna leisukat pagi thoram pangthokre Abdul Kadir Mihat Kamari Lainana Pangal Te Manipur Nangarang Ahing Nong Yaidagi Manipur Pumbada Kaukiba total shutdown Handokre Air India ki flight AI-171 kaibada leikhidabi kuki ningol lamnun themgi hakchang karamba lambida purakani haibagi matangda leikhai taba ngamdri ISCOM media na santok chaba manipuri pau mi eng tabiri ba khwai pan makpoi pinki okram na taram okchari pungja sifau bagi marui ba pau sing pizari The Great June Uprising and Unity Day Observation Committee Amuko Amadi UCM na Silangduna The Great June Uprising Unity Day ki chahi kunga mari mapung farak pagi palan thoram ngasi Krekurpat Memorial Complex ta tongan ba luching bi CSO sing leader sing mera pai bi luching bi sing Manipur da khunda minari ba tongan ba furup singi miyoi kaya na saruk yaduna pangthokli thoram asida English sing ani ga supna amagi June gi tarani panda mamalai ba ki damakta thawai ka thokraba gi mafamda miyamna leisu katune kai khumna ba utki thauramasiga mari leinana jenim samadi rims ki blood bank singa khusamnaraga blood donation tawbagi thauram amasu pangthokli tongan ba CSO singi luchingbi kayana juntarani pan thoki bagi maramda amadi haujik manipur da thokli ba issue kaya asigi maramda masa gi oiba mod phongtok na dura wangang ki ningsing bayai english singani ge supna amada central government na without territorial limits haiba wahai ahum asi NACN IM ga ceasefire tawna bada hablak padagi manipur gi miyamna imphal gi tongan ba lambi singda thoklak tuna yaning da ba phongtok tuna state assembly lenga ki official quarter kaya amadi tongan ba political parties singi office mai thaduna khongjang changsinki irang adu yamna kansilak padagi irang adu bulak sinana bohna bada security personnel singna nongmai kapada mioi tarani pan leikhide ngasi gi numit asida mamalai baki ngamkhai ngaknana bohna bada leikhidaba singi mafamda imung manung amadi leibak miyam na mitlu piranga loina na makhoibu ningsingduna leisukatki thoram asibu miyam na saruk yana bagi damakta ngasi imphal da leiriba khwairamban ima kaithel yauna mahiloisang kaya thong hangna khide passenger puba gari kaya chenbagi changsu nemkhi ka changla ba sahi ji kuire 1997 dagi hore moni phong na manipur thugai na bona ba je kangro pa madam da tawga 97 di hora amne ngasi 2025 fawga limdri kari wafam do bharat ki sudu yana che to loi gadi loi ri ai gera 상도 이야기를 아마 하게 된 것으로 내신 고절라가 탐들라가 거의 마찬 좀 하나한바 굴라이 좀 파갓 때문에 굴라이에서디 굴라이 파갓 바이드세 아인기 마뚱나 아인기 민디 야디 파갓 피로바 징도주 파갓 땀도주 파갓 피로바 고기조 미리텐 징나 파리바 굴라이 징세 맨마음에 부스레 냠제 아시주도 미시리에바 까피에바 손데 뭐나 손데 담박다 पुलिस स्टेशन की लाखिबा स्टेट की सरकार की खुलाई थमंद लाखिबा खुलाई दुदंग उलगा दुदंग सुंफाने तौरगदी याब्राबा अदुगुंबा थौक्सिन थौंसिंग अदुना ने ngasi अखोइना भारत सरकार की मायोक्ता मोगी थौक्सिनजे यानिंगदे अमदना मा हाइजन तौर तौबई थबकसे मसी तौबिरनो हुजि अखोइदो जो हाइजन ले अखोइ मीन्स मणिपुर की पॉलिटिशियन सिंग मपुंगदा मैतै पॉलिटिशियन सरकार जे लौथो थमगा सेमदोरे थाजाबनिना मैतै की एमएलए सिंग जो ngalega अखोइ थु सेमनी ngalai tu chimini media la khai rei se mi thajaba pi ba mi gi ngasai longnam lang da false promise myam bodagi madugi lang da khoi thura khoi toy ne ba pura nga hol lei bane ba thabak suandre ba khoi yam chengna khoi thabak suje nomjara ga mi pam tang da hingjiram ba punsi se ngasi je loi tan dhara ngaw da ni ri ga sa ba akhoi gi economy pura collapse sa halaga irang tau le halaga sum leli chale le halaga dana phamal le halaga maira khong ke chare le halaga सोंदा कोई पुलिस का सिक्योरिटी कन्फ्रंट तौना लेहलगा थाबक इंगांग सोंद्रगा सेन थुंगी फिवम फलंद्रगा साथीना वालगा एकोइसी संगी फिनेबि थाकता लेहलगा हेता सानानि मोंग साना बनेबा अकोइ खुनाइदि यामना चावंग होंगा याम मतिंग ले लेजबा दुम खुनाइ मदो ngasi माना मांगहन बिरे
Abdul Kadir Mihat Kamari Lenena Pangalte Manipurna Ngarang Ahing Nungyai Manipur Pumbada Kokiba total shutdown Handokre. Abdul Kadir Mihat Asida Cheneriba, Mio Kuding Maki Matakta, Logi Oiba Tabak Lokat Pagalonena, Matik Chapa Chairak Pangangadabani Hairaduna, Ngarang Ahing Nungyai Manipur Pumbada, Tauramba shutdown Adu Ngasi Manipurda, June Taranipan, Uprising Unity Degi Tauram Pang Tokadaba Labana Komtokli Hairi, JAC na Manipurgi Governor da Thakiba Matamgi Matungda Laurakpa Warip Amadi, Tabak Thoram Pumnamak Pangal Temna JAC ka punna chatminagani hamadi support tawgani hairi Manipurda lairiba tonga tongan ba CSO singa akaknaba khongjang changsenduna sem saba loire maram aduna governor amadi mari leinaba singna JAC na thariba matamgi manungda taliba demand sing pinana bohot na biyo haina Pangal Temna akanba wafam phongdoknarakli Pangalte Manipur ngasi 17 May 2025 pi aying nongyai dagi tawjagani haina tawramba shutdown ado hayeng 18 June asi leibaki aruba thawba singda sintha leptuna ikai khumnaba utpa leibana maram moiduna hayeng gi ahing nongyai phawba komthok jare amadi mihat asi je sina governor da thakiba matamgi matungda lorakpa warep amadi thabak khuding makta Pangalte Manipur JAC ga chatminagani amadi support tawjagani amadi Manipur da lairiba tongan tongan ba CSO singa akanba khongjang kaya chang sinnaba sem chaba loijare maram asina governor amadi mari leinaba singna JAC na thariba matamgi manungda taliba demand sing mapung phana pinabagi damakta checksin waronsu mangjawna thamjari Air India ki flight AI 171 kaibada laikhidabi kuki ningol lamnung themgi hakchang karamba lambi da purakani haibaki matangda laikhai taba ngamdri haukiba jun gi tang tarani thoi sagol senumita Air India ki flight AI 171 kaibada flight aduda cabin crew oiba Manipur dagi maitai ningol ke ngan thoi sharma amadi kuki ningol lamnung them singshon laikhidaba asina Manipur da chahi ani hena chatharakliba maitai kuki gi kanglup ki irang asida achauba ithil ama lakpa Ahmedabad ka mari lainaba authority na su laikhidrabi ningol ani asige hakchang khandok laga masa masagi mayumda tharak na basukan na hotnaribani marak asida state authority police amadi maitei kuki gi luchingba singagi marakta achauba mifam pangthokna na ba hotnaduna lamnung themgi hakchang asi kadaida purakani haiba wafam khanaba asini Megi tang ohum inkum jali singaniga supna kulhumdoi dagi haurakiba irang asina kuki singna imphal da changba ngamdaba amadi maitai singna jingda chatpa ngamkhidrabani marak asida thajaba yaba paw amagi matung inna government ki authorities ki maikai dagi lamnung themgi imung manungda karigumba mahaki hakchang adu imphal dagi kangpokpi fawba pugi hairabadi security ki checksin thorang pigani haina thamkhre hairi nakalama romda kokomina haukiba ningthokaba numita Manipur da lairiba miyam khudingmakna laikhidrabi ani gi hakchang imphal airport ta purakpada ikai khumnabu uttuna punna okmina si haiba wafam thamkhrabani Nakal amarom dana amuk lamnun themgi imung manunggi maikai dagi phongdorakpada Ahmedabad authority na mahaki hakchang tharaklagi haiba paw faunaraba matungda karamba lambi da pugani natraga chatkani haibagi warep lawgani hairi Champhai police na Chalvia junction ga naknana laiba Champhai police check gate dagi Chingnaba gari ani check tawbada aina yadaba moongda puduna chatlamba heroin kg ama fagat pangamkhre mari lainaba official singna phongdorakpada case asiga chenaba miyoi ani fagat pangamkhre hairi faraba miyoi ani adudi palira kawi mahak saihapui kolasip district ki bugwanai dagini mangondagi heroin kg amaga gram chamaga kunga mari fagat ki atopa miyoi aduna Lalram ngai kawi mahak dinthar veng champhai dagi ni hairi mangondagi heroin gram marfudara nipan fagat ki makhoi animak narcotic drugs and psychotropic substances and DNPS act ki makhada fazin khre hai Pau ki marak thatna ten ba break amakhak lauzari I come from Ukhrul, a small town in Manipur. While growing up,
I didn't always see how my voice could shape decision. But I've learned something important. Every vote counts. And it begins with your name on the electoral roll. If you are turning 18 on or before the 1st of July, it's your time. It's your right. Register to vote. Don't wait to be told. Don't let others decide for you. Wherever you are from, your voice matters. Get registered as a voter and be counted. Count me in. Break matungda mayamba mukana taram nokchari makhataba pau pizari. Prime Minister Narendra Modi na America ki President Donald Trump ta India amadi Pakistan ani ki marakta me thada khut thanaba lepkhiba adu Pakistan ki maikai dagi haizarak padagi nakal ani makki army singi marakta leiriba channel singda atamna wari sanaraba matungda thokhibani loinana India na Pakistan ke leinariba issue asi loisina bu khonabada kanagumba third party bu wari sanabada yahon khiba leite tungda su yahon loi haiki wafam asi PM Modi amadi US President Trump ani nangasi telephone ki khuthangda minute kuntraga manga wari sanabada phongtokhibani makhatana Modi na Trump ta ikuidana chathakiba operation sindur gi matangda khangan ki loinena Air America gi marakta leiriba India America gi marakta leiriba lolol itik ki matangda puthokuna wari sanakhide amadi Americana India Pakistan gi marakta ceasefire taunanaba sinkhiba leite haina su phongdokhi wafam asi President Trump na India amadi Pakistan gi marakta ceasefire tauriba si Americana santaina badagi lepani haiba wafam adubu yaning dabu utuna phongdokhibani Foreign Minister Vikram Misri na phongdorakpada minute kuntraga manga gi sanakhiba wari aduda PM Modi na New Delhi na haujikti terrorism gi thaong khudingmak lan haurakpani haina laugani haiki haukiba megi tang taruk amadi taret kilona ba ahingda India na Pakistan amadi Pakistan occupied Jammu and Kashmir da lotuna lairiba terrorist singbu target tawkhibani amadi New Delhi na thaong adubu yamna kupna yengsillaga chathakibani hairi Modi amadi Trump Canada da pangthokpa G7 summit ta unagadaba adu Trump na mahaki Hangadaba matamdagi ngankhatna hanki gadabadagi unakhidabani loinena Prime Minister Narendra Modi na President Trump pu India da laknana ba baton tawki loinena President Trump nasu India da lakani hairakhi haire Wangu Tampha Lairembi Mukna Association Wangu gi athuba mifam ama ngasi pangthoktuna Mukna Association asigi achouba thodang kaya laurambata natana association asigi founder member su oiramba haujikna advisor ki thopuramba amom manglemba maitai alias Jatra Wangu Laifam Awang Lekaida Laibana Ikhang Khanghodana Manung Matam Chadana Masagi Anaba Amadagi Chatliba Thasigi Tang Tarani Toy Sagol Senumita Mukna Jatra Amom Manglemba Maitaina Laikidabada Wangu Tampha Lairembi Mukna Association Wanguna Laikidraba Sigi Photoda Association ki President Sanasam Faijauna Luchingduna Secretary L Tampha Assistant Secretary Abiren Treasurer L Imoba Publicity Secretary S Deben Advisor Singh Amom Pukchau Elias Jatra Sagolsem Nobin Amadi Association gi Miyoi Singna Hai Laikatuna Mapuki Laikolda Ingna Chikna Lairunaba Thoni Kibaga Loinana minute ani 2 minute leptuna awaba phongdokre Wangu Laifam Awang Lekaida pangthokiba awaba phongdokpa duka mari leinana All Manipur Mukna Association gi executive member oibata natana Yelhau Masana Mukna gi Jatsu oiriba Wangu Tampha Lairembi Mukna Association gi secretary Loitongbam Tamphana phongtorakibada Laikidraba Amom Manglemba Maitai Elias Jatra Asi Association Asi Chakhatana Bohotnabada Achoba Thodang Kaya Laurambata Natana Mukna Masana Asibu Yokhatana Bohotnabada Takpi Tambibada Achoba Thodang Kaya Laurami Mahakna Hinglinge Matamda Mafam Kayada Jatra Sanabada Mai Paklatuna Wangu Lamdam gi oina mingchat purakhiba Mukna Jatra amasuni hairaduna mahakna laikidabada association asigi mensinba ngamlaroidaba ama leihoragani laikhidraba asigi thawaina mapugi laikonda ingna chikna leirunaba association asigi mipung khudingmakna misi asi awaba phongdokpani loinana imung manunggi awaba tu saruk yazari hairakle Loiselakpada Maruiba Pau Amokhana Thamsari
Jun Tarani Panda, Ngamkai Kanana Bohonabada, Laikidaba Singi Mafamda, Amuko Amadi UCM Sinduna, Pekurpata, Miamna Lay Sukat Pagitoram Pangtokre. Abdul Kadir Mihat Kamari Lainana Pangal Te Manipurna, Ngarang Ahing Nong Yaidagi Manipur Pumbada Kokiba total shutdown, Handokre. Amadi Air India ki flight AI 171 kaibada laikhidabi kuki ningol lamnum themgi hakchang karamba lambida purakani haibagi matangda laikhai taba ngamdre. ISCOM media na santok chaba Manipuri pau pungja sifaw bagi oinadi matang swaisa loisinjare makhataba pau singidamak ISCOM media ba otumak mityeng ta duna lebiu.